ꯇꯁꯦꯡꯕꯗꯤ ꯑꯩꯒꯤꯁꯦ ꯄꯥꯛꯇꯒꯤ ꯍꯧꯔꯛꯄ ꯄꯥꯡꯈꯣꯛꯂꯥ ꯃꯆꯥꯅꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯐꯪꯗꯕꯗꯒꯤ ꯑꯗꯣ ꯎꯇꯤ ꯊꯣꯡꯒꯦꯅ ꯄꯣꯔꯛꯄꯅꯦ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯌꯥꯝꯍꯟꯒꯦ ꯇꯧꯕꯅꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯂꯩꯔꯨꯕꯅꯦ ꯄꯥꯡꯈꯣꯛꯂꯥ ꯐꯪꯗꯕꯗꯒꯤꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯀꯥ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯆꯦꯡꯁꯨ ꯍꯥꯞꯆꯤꯜꯂꯦ ꯆꯦꯡ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯀꯥꯟꯗ ꯊꯥꯎꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯩꯒꯦ ꯇꯧꯕꯅꯦ ꯊꯥꯎ ꯌꯥꯝꯗꯕꯤꯗ ꯊꯥꯎ ꯍꯩꯖꯤꯜꯂꯦ ꯊꯥꯎ ꯍꯩꯖꯤꯟꯕ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯁꯣꯗꯥꯕꯥꯏꯒꯝꯅꯦ ꯁꯣꯗꯥꯕꯥꯏꯒꯝ ꯌꯥꯝꯃꯟꯕꯗꯒꯤ ꯈꯤꯇꯪ ꯈꯤꯇꯪ ꯈꯥꯛꯑꯦꯀꯣ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯆꯥꯏꯁꯤꯟꯕ ꯌꯥꯕ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯍꯧꯁꯦ ꯍꯣꯔꯦꯟ ꯍꯥꯞꯇꯅꯕ ꯃꯣꯔꯣꯛ ꯍꯥꯞꯄꯤꯔꯅꯤ ꯑꯗꯒꯤ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝ ꯍꯥꯞꯄ ꯂꯣꯏꯔꯒ ꯆꯦꯡꯒꯨꯝ ꯑꯀꯪꯕꯅꯦ ꯆꯦꯡꯒꯨꯝ ꯑꯀꯪꯕꯁꯦ ꯑꯩꯅ ꯀꯩꯅꯣꯗꯩ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯉꯁꯥꯏ ꯀꯥꯝꯊꯣꯛꯑ ꯂꯩꯔꯕ ꯃꯥꯒꯤ ꯃꯪꯒꯜꯒ ꯎꯁꯣꯏꯒꯗꯣ ꯑꯩꯅ ꯍꯥꯞꯆꯤꯜꯂꯦ ꯀꯣ ꯃꯤꯛꯁ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯤꯛꯁ ꯇꯧꯁꯤꯜꯂꯀꯥꯟꯗ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯕ ꯃꯇꯨꯡꯗꯗꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧ ꯂꯩꯔꯝꯃꯦꯀꯣ ꯁꯧ ꯂꯩꯔꯝꯕ ꯃꯇꯨ ꯁꯤꯁꯤꯅ ꯑꯩꯒꯤ ꯃꯥꯒꯤ ꯁꯦꯀꯦꯟ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯎꯇꯤꯒꯤ ꯅꯦꯛꯁ ꯃꯥꯒꯤ ꯑꯣꯄꯣꯅꯦꯟ ꯇꯤꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ ꯌꯦꯟ ꯃꯈꯣꯡ ꯃꯔꯤꯟ ꯑꯗꯒꯤ ꯀꯂꯦꯖꯥ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗꯀꯣ ꯀꯂꯦꯖꯥ ꯂꯩꯔꯦ ꯃꯈꯣꯡ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯃꯁꯤꯅ ꯃꯀꯟꯅꯦ ꯃꯀꯟ ꯂꯣꯏꯔꯀꯥꯟꯗ ꯁꯤꯗ ꯃꯥꯒꯤ ꯍꯥꯞꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯅꯥ ꯍꯥꯏꯇꯥꯔꯦ ꯆꯅꯥ ꯁꯤꯗꯩꯁꯦ ꯆꯅꯥꯁꯤꯅ ꯇꯤꯡꯉꯀꯥꯟꯗ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯌꯦꯡꯉꯁꯦ ꯈꯥꯡ ꯑꯃꯨꯛ ꯁꯥꯜꯂꯁꯦ ꯈꯥꯡ ꯁꯥꯔꯦ ꯄꯦꯝꯃ ꯅꯪꯒꯤ ꯈꯥꯡꯁꯦ ꯑꯁꯊꯥꯎꯕꯨ ꯍꯩꯕ ꯌꯥꯔꯛꯂꯅꯤ ꯆꯅꯝ ꯉꯧꯔꯣ ꯇꯤꯜꯍꯧ ꯉꯧꯔꯣ ꯇꯦꯖꯕꯥꯠ ꯉꯧꯔꯣ ꯃꯔꯨ ꯃꯔꯥꯡ ꯉꯧꯔꯣ ꯉꯧꯁꯤꯜꯂꯣꯅꯦ ꯂꯣꯏꯅ ꯉꯧꯔꯣ ꯂꯣꯏꯅ ꯉꯧꯔꯣ ꯂꯣꯏꯅ ꯉꯧꯔꯣ ꯂꯣꯏꯅ ꯉꯧꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯉꯧꯕ ꯂꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯍꯥꯎ ꯈꯤꯇꯪ ꯂꯩꯅꯕ ꯑꯩꯅ ꯍꯥꯞꯆꯜꯂꯦꯀꯣ ꯀꯩꯅꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯌꯦꯟ ꯃꯈꯣꯡꯁꯥꯅ ꯍꯥꯞꯄꯦ ꯌꯦꯟ ꯃꯈꯣꯡ ꯍꯥꯞꯄ ꯃꯇꯨꯡꯗ ꯀꯂꯦꯖꯥ ꯍꯥꯞꯆꯤꯜꯂꯦ ꯃꯔꯤꯟ ꯍꯥꯞꯆꯤꯜꯂꯦ ꯂꯣꯏ ꯂꯥꯜꯂꯦ ꯀꯔꯤꯕ ꯃꯈꯟ ꯍꯥꯞꯆꯤꯜꯂꯦ ꯃꯈꯟ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯑꯣꯠꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯀꯥ ꯍꯥꯞꯄ ꯌꯥꯕ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯂꯦꯖꯥ ꯍꯥꯞꯆꯤꯟꯈꯔꯦꯀꯣ ꯇꯨꯌꯣꯡꯗꯣ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯎꯇꯤꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯏ ꯐꯤꯕꯝꯗꯣ ꯌꯥꯔꯛꯂꯗ꯭ꯔꯥꯅ ꯌꯦꯡꯕꯅꯦ ꯑꯩꯅ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯔꯣ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯊꯨꯝꯃꯣ ꯆꯅꯝꯂꯣ ꯊꯨꯝ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯁꯤ ꯅꯥꯀꯟꯗꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯣꯠꯂꯦ ꯑꯣꯠꯊꯔꯕ ꯃꯇꯨꯡꯗ ꯅꯥꯀꯟꯗꯒꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯣꯠꯂꯦ ꯁꯤꯁꯨ ꯑꯣꯠꯂꯕ ꯃꯇꯨꯡꯗꯗꯤ ꯐꯖꯔꯦ ꯆꯅꯝ ꯇꯤꯜꯍꯧ ꯆꯅꯝ ꯇꯤꯜꯍꯧꯗ ꯍꯥꯏꯂꯣꯏꯍꯦ ꯀꯩꯅꯣꯍꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯃꯆꯨ ꯊꯨꯝ ꯂꯣꯏꯅꯃꯛ ꯍꯥꯞꯄꯅꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯁꯣꯝꯗ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯁꯤꯗꯤ ꯌꯦꯡꯕꯤꯔꯣ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯏꯁꯩ ꯑꯃ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯈꯤꯗꯦꯕ ꯀꯩꯒꯤꯅꯣꯗ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯕ ꯚꯤꯗꯤꯑꯣꯒ ꯑꯣꯏꯕꯒ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯥꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯁꯛꯈꯤꯗꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯀꯃꯦꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯏ ꯍꯥꯏꯗꯤ ꯃꯤꯡꯅ ꯄ꯭ꯔꯦꯃꯥꯕꯇꯤ ꯇꯈꯦꯜ ꯆꯪꯕꯝ ꯍꯥꯏ ꯃꯃꯥꯅꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩ ꯁꯤꯗꯩꯁꯤꯗ ꯎꯠꯍꯜꯂꯝꯒꯦ ꯍꯣꯏ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯛꯆꯒꯦ ꯍꯥꯏꯗꯤ ꯏꯃꯥ ꯑꯣꯏꯕꯁꯤꯡꯁꯤꯗ ꯁꯩꯊꯥꯔꯒ ꯏꯁꯩ ꯑꯃ ꯁꯛꯆꯒꯦꯕ ꯊꯧꯕꯨꯝ ꯇꯔꯥ ꯅꯧꯄꯨꯕꯤ ꯃꯆꯥꯒꯤꯇ ꯈꯟꯕꯗ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯅꯣꯡꯖꯨ ꯅꯣꯡꯁꯥ ꯇꯦꯝꯁꯤꯡꯅꯔꯤꯕꯤ ꯃꯄꯣꯛ ꯃꯄꯣꯛꯇ ꯐꯪꯂꯝꯂꯣꯏ ꯅꯪꯒꯨꯝꯕꯤ ꯏꯃꯥ ꯁꯤꯡꯕ ꯉꯝꯂꯣꯏ ꯃꯄꯣꯛ ꯀꯌꯥꯗ ꯋꯥꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯏꯃꯥ ꯊꯋꯥꯏ ꯃꯉꯥꯕꯨ ꯍꯦꯟꯕꯤ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯒꯤ ꯏꯁꯩ ꯃꯁꯛ ꯑꯗꯨꯝꯁꯨ ꯏꯃꯥꯒꯤ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯄꯥꯝꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜꯁꯤꯗ ꯂꯥꯏꯛ ꯑꯃꯃꯝꯇꯪꯗꯤ ꯇꯧꯕꯤꯔꯝ ꯇꯥꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯆꯥꯕꯁꯤꯁꯨ ꯍꯧꯖꯤꯜꯂꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯩ ꯃꯆꯥ ꯑꯃꯁꯨ ꯉꯪꯊꯣꯛꯄꯤꯈ꯭ꯔꯦ ꯄꯛꯄ ꯄꯛꯇꯕ ꯑꯗꯣ ꯂꯥꯏꯒꯤ ꯀꯣ ꯃꯆꯥ ꯑꯃꯇꯪ ꯊꯥꯔꯒ ꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯦ ꯃꯈꯣꯡꯁꯦ ꯍꯥꯎꯕ ꯃꯥꯜꯂꯦ ꯆꯠꯂꯣ ꯁꯨꯇꯤ
Tấu nhỉ. Là chân truyền sao mà đã hỏi mà là trả lẽ 하시면 안 돼. 빨리 잠이 보내시나? 매력 맛이네. 그냥 잠깐 사나이 비지 와라 근데 뭐 소이 빠잖아. 푸 mà xin nó lệch thao lắm. Thằng mẹ em 자신 놓쳐 부대 하지. 많이 놓고 지고 먹고. 그거 잘할 법해. 저기도 무조건 떠들게. 아니 나는 comment 하거든요. 근데 진짜로 해보니 너 자칭 하더니 아이 뭐지? 많이 부들리자면 델리들리자면니까. 아, 다시 시리시로 팡다바 허이 팡부리 안 팡해도 되다. 거기는 랍나다바 하면 되나까. around hadi 2 hours kuma something change ba hadi side game chat khibagi ng halak pagi 2 hours kuma sange ba dudna seng na ba ju se thabak ma sam khak tekta kuli oi kai sum do ja ba ji ko amadi matam sang de ba thingai ta de aduna mayam si charo ai yam saninge hadi mayam ki pe na bi yam taw jning ba du ta ju phang da ba hai ba sin na upai de na taw da mayam wa da wi 방어간에 땀 자지럽게 매양기 배는 거 타로이 자로 하면서 야외 그 아두 자로 다 아주 냠저 하이래요. 아이는 좀 누가 이제 대바 좀 싸다도 스마이나 하디 우소이제 거기 장학 범위다 다기 ngasi부디 그런데 레이오버네 삽들장대 레이오버네 우소이 마이제 산이비를 사와라 컨드레죠 루파 양카이 훔푸비 사용정 마자암도 아주나 보디 앞당에 생각했더니 혹시 호황한 오래 그노는 진짜 아주 저루엔 아깡보다 저런지 하 생금 강한 분들 봐. 아니 내려거네. 야암데 피켓 마삼 농다 거기 루파 WT 만 봐. 거기 피켓 마사도. 아, 저 루파 짱이 땅로. 땅에서 이제 거든다. 12요? 빡대 빡대. 빡답을 잡다. 빡답을 잡다 빡대로.
ꯁꯤꯁꯦ ꯁꯤꯁꯦ ꯂꯣꯏ ꯐꯖꯩ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯨ ꯑꯉꯧꯕꯁꯨ ꯎꯇꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯉꯁꯤꯗꯤ ꯆꯥꯜꯂꯦ ꯏꯃꯥꯅ 우티지 ꯂꯣꯏꯁꯤꯜꯂ ꯐꯥꯒꯤ ꯇꯧꯅꯦ ꯀꯔꯤꯅꯣ ꯂꯥꯡꯈꯠꯂꯛꯏꯁꯤꯅ ꯀꯔꯤꯅꯣ ꯖꯦ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯒꯪꯒꯥ ꯃꯌꯥꯛꯀꯤ ꯖꯦ ꯒꯥꯏꯁꯤꯜꯂꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯖꯥꯠꯅꯤꯗ ꯃꯥꯒꯤ ꯌꯦꯟꯈꯣꯡ ꯑꯁꯦ ꯌꯥꯝꯃꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯒꯦ
Oke, tolong lah. Đây này, sudah. Terus mainnya kau ya mana tu kita sak sak Thai ni halaman ni na sak kita kau on hai bawa. Hai. Kita kau on hai bawa. Madam je. Sila kita. Berjarak. Masih kita orang. Nak baru tu lah. Sini boleh kita tahu dah. Hendak nak sasan baik ngam je. Itu jadi baru biar deh. Aduh, macam dia nak video jamu tengah je. Nuai video pura ke. Hai di bah. Oi sih video jadi like people kau people no. Yang wana hona jadi ni asap terjang yang baru hona jadi ni lepas sana ke people. Saya kali nak tahu terus berada na. Like amam tangi jadi macam tu ke. Kayaknya biasa. Jangan pi. Ya luar.